Hi, welcome back to my channel. I'm Dr. Nihir Sinam and ngasi akhoi si video sida mai gi saru gi fracture gi matang da discuss tawse. Facial bones gi fracture se commonly akhoi ni thingna se zygoma haiba bone am lei, maxilla haiba lei. Si se left side to zu and right side to zu yauri ni zygoma maxilla. And si gi makha gi single bone ama se sina mandible kawi. So akhoi na wangang bada sai bada and की फेस की शेप पीबदा एंड मिड की सपोर्ट ओइना सिगी बोन्स मैम से यामना इम्पोर्टेंट ओरिने सो काइबा बोन दुगी मतुंग इन्ना कमाइना काय करंबा एरिया काय अदु मतुंग इन्ना प्रॉब्लम खर लाक पियावे माइ की शेप काइबा येट ओइ मानर तबा मिड मपान की ओरडी मिड की मसल्स को मचप्पा साइ की ओरडी या का थोपी मसल मचप्तना या का थोपया दबा साइ की ओरगदी या चिक्सन बदा मफम चाना तादबा या का थोपया दबा साइ तौतना प्रॉब्लम्स मैम अमा थोपे आई अदु सिगी वीडियो सिदा अखोई सिगी जाइगोमा हाइबा बोन जे असि काइबगी जस्ट एग्जांपल ओइना फोटोस खर येंगसे फेशियल बोन्स फ्रैक्चर की ट्रीटमेंट से आइदर प्लास्टिक सर्जन्स न तवी नत्रगा maxillofacial surgeons sarugi doctor haina khangnaba orthopedics ki doctor nadi facial bones ki fracture se treat tawde so akhina sigi photo sida ubiri se magi CT scan gi 3D reconstruction gi picture amane asida sida akhina magi right zygoma sida fracture ze leidana bone ze kitang displace tawraga laptho ga leire and asai gi bones e kaibana asigi bones gi hek makha da chenba muscle lama trap tawdana ya ka thokpo je khanungai te sain tawba conditions ida and mai gi left right khitnabasu thadi deformity amazu hek u phangi sain tawba cases ida so bone fracture to was a different sites to be a different areas to be a yam common patterns like zygoma haiba bones gi fracture se normally aina sigi videos ida utli je asiga yam manade ccd yam rare oiba kukai amane atopa mayam di yamna manaba mongda hadi swagi bone ate te ka samna pham natraga mid ki hek makha gi sai gi area sida kai khotpa aduguma yam common patterns su lei but si gi photos da khoi ni ngi sidang uncommon oi so si gi se khoi na operation to matam da open to yem matam da si gi phibam da lerme and asi je khoi na bone se instruments ki ka siznaraga mafam chana thamaga khoi na asi je bone se mini plates titanium mini plates haina hadi khoi na bone fracture was a fixed to matam da plate and screw seasoning but asise macha macha oibani na khoina mini plates kawi and asise titanium gi oi asigumba plates sina mafam chana bone do thammaga khoina fix tawna bo honai and fix tawra matungda asise position da legramni na my healing do better oirni quicker oirni and properly bone gi fracture sites to adi heknak na thamamni na fazana to the heal tawrani asigi mini plate se tungda kashu lathokna de asise body ga dum compatible oi and asise lifelong adum manung da swaina hapa ga thamga doine and asisina tungda plates and screws yaw buzina body da hayeng tungda kashu akai ba lakte kashu problem issues thokte and asigi material se titanium oi banina hadi yot hape haiduna MRI logba ya da khota ba oide because asi titanium se MRI compatible zo oi asigi plates and screws se mini plates se ngasi faudi lothok ba yaudri but akoina atopa lamgi reports atopa doctor na thing rakpa like taga ibda yengba kaigumba asigi plates ina problem tholakpa mafam zida infection ga lakpa khotpa tawdana sometimes lothokpa yawbo yawe but lothokpa daga lakpa je ngasi faudi thengnadri and smai tawdana facial bones fractures is the way akhui gi manipur da facial bone fractures se dum common oi kai gino have the traffic rules fazana follow tawdaba helmet uptana gari thauba and alcohol use tawraga gari thaudana and alcohol use tawrasu helmet uptabasina khwaidagi important maram amo oi and alcohol use tawzamna important oi cause amani akhoina face ki bone fracture tawba mi sing je thengnabada akhoina moigi history lobada question je hangma matamda amamina under alcohol influence oigalami and gari macha dagi tu bane hena quite common oi atopa haidi keno mi amana phura ubagi or
ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯒꯤ or soidana tushanbadagi or gari amana thomambadagi tawbusu dum yawi, but most common cause si gari machadagi tuba adusu alcohol use tawraga and helmet uptabsina oigali. So mayam je safe oinaba helmet upaze fazana follow tawbiu. Helmet upaze akhoi traffic police tagi just safe oinaba moina fine tawdanaba khatang khalaga helmet uptaba uptabze decide tawridamni isagi safety ki damada khalaga isagi mai isagi life and isagi face se protect tawnaba oina sizinabio. Thanks a lot for watching this video. Next video dong thengnarase. Bye.